German road, tiger road, echin ma'am, housi quite a hen a maru riba, ein kind of sari, but lambido, adugi mathakta, exon lobagi mahota. Nong sum the labor quabu passing door, mapam do the gitan who paduna hana, ahamba, matoni, and aqua state government and local pire is there. Karino Manipursa nemsa kip zena pala braba, Delhi da nemsa kip zena salaga, German road, tiger or sibu. Legal gi process ta putok na bayam na kana honari, housi. Mayam so Kangani, Manipur, the Sariba, German road, tiger or sida. Ein kind of Kuzukulai Kayama, Putopusin Tauri, Habagi video Kayama among the Bidal Oigrabaneva. Sahi no riba, Angang in a Kutta Kulai Piraga, Mapam Chinduga, German road, Tiger road, Tato Tauri Kulai, Putopusin Tauri as a Hidabani. A Suk Saugraba construction, Amasarapamatam, the state government, Ayaba Yauki Diana, Mamang the Su. Pau mayama pitokarabanebako state government gi ayaba yaudana aduk chawgraba construction ama tawraga German road tiger road saraibase asigi mathakta aikhoi gi manipur gi CM na action lokhatpam thoktra state government action lokhatpam thoktra amadi central government action lokhatpam thoktra ba adu singdugi matangda hojik nemsa kipjena Delhi da chalaga manipur da sariba German road tiger road se ase legal oina sabani haibagi se sang nomba amadi adugi matang da wari sanaba chatli abase mayam pausu taram ngani ko aduna tanjasi da haiga dabadi Manipur se nemsa kipjena panbra natra akhoi gi Manipur gi CM hoji papung wai khemchan da gi nemsa kipjena na power pai da bra se hangning ya ba ko kari gna ba akhoi na Manipur da chatpa matam da lan gi any issue ama tholpa matam da akhoi inang tan nangi bane ma Manipur da adu mikap mira khona thaliba mayam do gi pen da ba kholaw mayam do usana da ba saraga pabung na leiraga hojik nemsa kipjena deputy CM ama oina leiraga mana tawreiba thabak mayam se ain kaina leiriba mahak se nemsa kipjen se kanano mahak se lalhobagi nupi ni terrorist ki nupi ni khangi bane adu di mana Manipur se ingtapa kari puraktori banwa terrorist ki nupi ama bu Manipur se ga palhaladi Manipur se da ingtapa purakadra ba aduga Manipur gi sarkar da so state government da so haiga da badi tampakta aikhoi ingna chikna khame lokta nongsum da ima mayam na ngasi ingna chikna leiriba se aikhoi gi nongsum da leiriba UNLF ki ibung yupa mayam ama leibado aduga aikhoi ingna chikna nuaina leibani abako khoi khrani mangda ta su chalaga ibung yupa sing unaki aduga mangda su kyar amsu unai ko aduga tanjasi da haiga da badi adu singdo hana mafam du dei kem hongdok han baduna aham bagi mathaura natraga ain kaina kuki singna German road ta tiger road ta khujukulai puthok pusin tawraga Manipur da landariba Manipur da ain kaina sangsa leiba khujukulai pusalaiba hairiba German road tiger road tu gi matangda aikhoi state government na mathau lokhatpam thokpra karamana arubano ba adubu yamna angakpa wafam oibasidi ko nemsa kipjena Delhi da chalaga German road tiger road sigi matangda legal oina semani adugi matangda wari sanaba chatli haribasibu kidribra ba tabada akhoi gi CM akhoi gi leiriba mayam se asi kari tawna leirige ba kari tawna leirige ba sine ba hangningi base asu koina chahi ahumgi mamangdagi Manipur se ga lan toropa matam dagi thigat hungat pada German road tiger road se state government gi ayaba lawki de na phongdokra baneba adu olega di kari gi na ba hojik pawa dugi mathakta action lawdri base yellow mi singi mathakta namdhaba yellow mi singi mathakta naga do igira meetei do igira yellow mi sing namdhaba gi thabak tori base asumaina sum tawna leirega di Manipur se kari oira kaniaba adugi afafata daita se kanana pudori banaba karino igi phamaina leirega yabra ba nemsa kipjena hena power paina bra nemsa kipjena Manipur se pala braba ha nemsa kipjena Manipur se pala braba German road tiger road siga logo da action lokhat pidri se kari ginoba aduga sariba construction aduk chawgarba German road tiger road ki semiba construction do Manipur state government gi ayaba lawki dena asi wari se khangabani ma'am pura makhangabani ba hojik amuk nauna che sang semgat na ba honari bado asi kari gi huji bauna khamdri bano asi gi mathakta action lawdri bano asi gi mathakta kari gi sab saba ain gi oiba process chatharaga kari tawduri banam se tawbagi mahuta aikhoi gi ibung yupasing thibo humba aikhoi gi ibung yupasing gi mathakta yamna akanna rei singba asungba kaya ama tolbase asi Manipur gi CM se kari haine akhoi na haidori banaba vote ki matam da pham pambadagi vote ko khom bado ado hojik ki matam sida mai gi power da puthu wa ba ado oiraga di vote ki matam da vote khomba laktraga su yani aba ko hojik yengu kuki singna naga amadi meitei gi mathakta ot panai ba chathari ba se asigi matang da akhoi gi phamnai ba singna
kuki singi mathakta amadi manipur kanbagi tamakta thona phana chongthorakpa taragadi asai gi moina pamiba phamdo cm oigara minister oigara ml oigara adugi phamdo prajana asum soidana pirakane ba praja gi manakta laga vote ki tamakta bikhani ba laktraga su yani ba vote ki matamdana bikhani ba koilak lai bado hojiki matam sida manipur kanbagi tamakta chongthorakta badagi iramdamna helene iramdam gi tamakta thabak tawrakta badagi matamdu da moina su khangya ba aikhoidi manipur gi tamakta thabak tawdrabanina aikhoibu ml ja pa roidra aikhoibu akhoina pamjariba minister gi phamse phangaroidra aina aduna sen hondokpa laiyeba mafam famda chalaga sen khara piraga vote ki oina bikhani ba laiyeba adu tawbirano ba hojik manipur kanbagi tamak chongthokpiwa ba minister oigera cm oigera ml oigera mai mai gi phamdo asum lengdana leidori bane ba parjana automatically pidori bane akhoi gi assam gi cm akhoi gi assam gi cm hemanta biswa sharma ma vote ni bagi vote khomagi mathau ta deba asum automatic chahi gi asum phangyaba atai su phanghine ba ma bjp oiraso bjp su parja gi student gi ahanlon gi nupi gi ade ima sing gi any ma na pi deba parja gi tamak tau deba thabak leite ba aduna hojik manipur da leiba ml oigera minister oigera ha cm oigera hojiki tanja se kyamuk yamna lurage khanbiyo ba adu oirega di iramdam kanbagi tamak thauna phana chongdokpiyo ba central gi yaka ngairaga leibi gano ba adu ai parja su loi uri banina khangi banina matam du ganoina vote khoma laktraga su asum parjana chongtho ga cm gi phamdo asum pirakani ml gi phamdo asum pirakani minister gi phamdo asum pirakani aba adu ga ngasi imalai ba ki tamakta iramdam gi tamakta na chongthoroktraga di ai gi phamdo na kona lerega di matam du go phamdo sum cha gi ni phamdo phanga oyaba duni da haija ningi se पाइरिबा पावर सिंदु कैदोनबा पाइरिबा ना ngasi nemcha kipjenna tokhalaiba thabak se ubidra baba mla minister sing ubidra baba nemcha kipjenna kari tawre ba se noine na khangam ngani akhoi di kona khangi bane ba akhoi di kona khangi bani noi di hana khangi bane ba aduga vote ki matam da so haijaning ba wafang ama vote ki matam da iramdam se kai oirage khanbagi mahuta kharamasu leiri paisa da ngaw ba ko adu tawbiganu tanjasida aigi iramdam se ngasi asuk yamna phibam choi base sahi taragi matungna kari oirakane se khanbi oi isa isu kai oihogani abado du khanbi waba adu khanbi waba nangi phamdo konani abako ira ima lebak se leiraga irang se loikhraga aigi isa isu singna phajana leihoragane ba aidi phamse phangaga loire sahi manga khak palhobada aidi foreign da aigi delhi da aigi mapanda property semauraga loire do khanganu aba like su hayauda ipa singna ipu singna manipur se kalambania ba like amata haida ba ngasi di like su haiba minister mla mayam na manipur se like su hairaba mla minister mayam na manipur sida hujik mla minister oiraga karigino iramdam kan bangam dri ba se karigino iramdam siga mai hawali ba se aikhoi hana ipa ipu ibudo haktakta leremi ba ipa ipu singda hojiki sumaina like su yamna haibadi na tia ba adubu iramdam da asumaina mai hawan gi de iramdam gi tamaktaina thawai kathoge iramdam gi tamaktaina chongthoge iramdam sibu kanbirami thambirami ekhoi myam gi tamakta adu ngasi like su haiba kharana iramdam gi tamaktaina chongthorakpadagi iramdam se ngasi di sene hele na ngauna ko chen chen ba phamna hele na ngauna ko chen chele ba adu tawbiganu phamdo asum phangdori bani imaleba ki tamakta ta thamoi sengna chongdok piro ifurop ki tamakta ijati ki tamakta imaleba ki tamakta thamoi sengna chongdok piro mayam se loina uri bani na vote ki matam da vote khomba laktraga su yani ba akhoi mangjinga ga akhoi thokchara kya ba akhoi na asum vote to hapira kaniya ba dolai thabi da chaliba kuki sing dugi mathakta di tag escape te ba ko aduga dolai thabi se kadai deno kuki sing na maitei changakpa yaroi hairi base rims tana tag escape ga maitei singi mathakta tag escape ba aduna kuki mihat pa singdo rims ta phajana tek ta kaidana layeng na bagi tamakta soinga ba thokta na bagi tamakta maitei singi mathakta tag escape ga maitei kaya asoka pan thuiya ba aduga ngasi aikhoi mathakta landariba kuki theory singsena maitei singi mafam oiriba dolai thabida maitei changakpa yaroi kaina moina rally chalibado ado ain gi oina mokhoi da permission pibraba mokhoi da permission pibraba akhoi karino manipur sarkar sena toribase amadi central government sena toribase karino ba asok minungsi saurba aikhoi gi state government na manipur sibu kuki gi makhutta sinaragi aina khali braba manipur se pocket ta aigi lanai sen hapa aigi pocket money raba aina seasoning mafam de season adoreba parjame am se kaidora kani sibana ba khangdana chongdora kani ba se kaubi baraba vote ki matam da vote khomba chatpado tanjasi da thawna phana chongdho piro ba vote khom lakpai mathau ta di ekhoina mangjinga ga thoga
noina pamiba CM oigera MLA oigera minister noina pamiba phamdo asom phangdoribani lengo yaba rims ta tiar gas kapiba adude duga aikhoi manipur state government gi ayaba yawna tiar gas kanana kaptori banwaba aduga dolai thabida maitai sing chatpa yaroi hana kuki sing na rally chatlibodo adugana tiar gas gi kaptri doba kaino ba Manipur Sarkar amadi state government na akoi central government amadi state government na tawri base maitai puna mang hat lage naga puna mang hat lage yelomi puna mang hat lage arga maitai tumin le rakadro naga tumin le rakadro Kaccha Naga haina kuki sing na naga sing bu insult tawri base ase state government na karigi press no thok tri bono Kaccha Naga haibo word season na ganu haina karigi aikhoi gi state government na press no thok tri bono ba maitai sing na Imphal manung 700 square kilometer manung da nga yok chapu da nga yok pani hai base adugumba 700 square kilometer hai ba ward season na ganu akan ba warning karigi thok tri bono ba ha kuki sing na meitei amadi naga hatpa aduga kuki sing soidana ba moibu ngak selaga treatment chathaba adu gi matungda state government na vote matamda mafam salaga vote khomba lakpa adu mayam vote hapkadraba noina pami ba phamdo CM oigar MLA oigar minister oigar pamba taraga diko matang siga matik chana thabak tawbiroba Kaccha Naga haina kuki theory singna naga puna mapu insult torokpani ba ha kuki singna Kaccha Naga haise asigi artha kari no ba akhoi leidiba naga ichanaw singse kuki singna laktringai mamang dagina aikhoi gi naga ichanaw singse leirabani ba chahi lising kya kya mang dagina naga ichanaw sing leirabani ba aduga kuki singna naga ichanaw singbu Kaccha Naga hairi base naga hairigadi leiriba naga gi punamakse kuki singna challenge to bani kuki singna insult to bani ba Kaccha Naga haina aduga naga ichanaw taruk sidisu kuki singna hatpa naga ichanaw taruk tu su kuki singna aduk tamthina matup ka hatlaga aduga amuk social media da thoga makhoina hairiba wahai du baba Kaccha Naga gi Kaccha Naga taruk to moina hatpani saubadagi hatpani ka aduk usitta da moina hairei bado tamthina su hatpiba adugi mathakta usit thawoidana insal muk tawrakpa aduguma kuki terrorist maitai dana 700 square kilometer manungda maitai singbu kuki singna ngayok chafuda nga yokpani phaningma matamda pharaga hatningma matamda hatoribani haiba maitai dana nga jokpani hatningma matamda hatkani haiba naga dana Kaccha Naga haiba adu idi yellow mi singsiga indigenous people oiriba maitai amadi naga aikhoi gi mathakta kuki singna asuk usitri base haining hairiba hatning haniba phaning phariba asi singsigi mathakta ain gi oiba kuki singi mathakta state government amadi central government na logadaba action lokhatlakta badagi ngasi kuki singna usit thawoidana naga ichanaw taruk kidnap tawraga hatokpiba phabiba adu loraga amuk Kaccha Naga haina su insult tawrakpa asi yaning bro ichanaw mayam khoi naga ichanaw singsu khanbiwa ba moina Kaccha Naga hairei base all naga entire naga bu kuki singna insult tawbani ba yam usittare ba kuki singsna leiriba manipur gi yellow mi indigenous oiriba maitai amadi naga ki mathada kuki singna hanjin na usit thoidana tawrei base ase ekoi gi sarkar na yade na khanghan dabadagi kuki singi mathakta legal action lawraktabadagi ngasi kuki singna naga da su usilaktare maitai da su usilaktare ba adu oiragadi aikoi naga amadi maitai mayam pullaga hojik kari tawpham thokya ba ngasi su hojik su kuki singna hojik su kuki singna manipur da leiba yellow mi singi mathakta open challenge tawba lepte ba manipur da leiba yellow mi singi mathakta aduga aikoi naga ichanaw singda ju haijagadabadi makhoina Kaccha Naga hairei base asi aikoi gi leiba naga punamukta insult tawrakpanina aikhoi hujik hairiba illegal immigrants kuki narco terrorist singsigi mathakta leiriba aikhoi gi sarkar na state government amadi central government na aikhoi gi naga ichanaw taro haliba mi hatpa singdo puthoraktaba taragadi aikhoi mayam punjalaga hujik kari tawsige abado ado aikhoi apunboina tomine se phomse sikhak phongdok jage kari gina abada kuki singna matup ka ga halibado asumaine aikhoi gi maitai ichanaw singda su tawribani naga ichanaw singda su tawribani aba aduga usita dana loiraga mukamuk Kaccha Naga aina moina hairakpase yamna nungaite Kaccha Naga haiduribase naga punamakta insult tawbani haiba wafamse si haijage pari mom channel sibu yengbiriba mayam punang pui kai khumna jari chinaw mayam loire manipur se ko loire aside hena hainingai leite
ꯊꯋꯥꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯗꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯄꯤ ꯃꯄꯥꯅꯦꯅ ꯈꯔ ꯑꯃ ꯂꯩꯔꯤꯁꯤꯅꯀꯣ ꯃꯇꯤꯛ ꯆꯥꯅ ꯊꯕꯛ ꯇꯧꯕꯁꯦ ꯀꯔꯤꯒꯤꯅꯣ ꯃꯣꯏꯒꯤ ꯄꯋꯥꯔꯁꯦ ꯀꯗꯥꯏꯗ ꯁꯤꯖꯤꯟꯅꯗꯣꯔꯤꯅꯣ ꯁꯤ ꯈꯪꯗꯦꯕꯀꯣ ꯉꯁꯤ ꯇꯦꯔꯣꯔꯤꯁ ꯑꯃꯒꯤ ꯅꯨꯄꯤꯅ ꯃꯅꯤꯄꯨꯔꯒꯤ ꯗꯤꯄꯨꯇꯤ ꯁꯤ ꯑꯦꯝ ꯑꯣꯏꯔꯒ ꯂꯩꯔꯕ ꯇꯦꯔꯣꯔꯤꯁꯀꯤ ꯅꯨꯄꯤꯅ ꯗꯤꯄꯨꯇꯤ ꯁꯤ ꯑꯦꯝ ꯑꯗꯨꯏꯗꯤ ꯃꯅꯤꯄꯨꯔꯁꯤꯒ ꯏꯪ ꯇꯞꯄ ꯄꯤꯁꯁꯦ ꯀꯔꯝꯍꯥꯏꯅ ꯄꯨꯔꯛꯇꯣꯏꯕꯅꯣ ꯃꯅꯤꯄꯨꯔꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯏꯁꯇꯦꯠꯀꯤ ꯑꯔꯨꯕ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄ ꯃꯇꯝꯗ ꯂꯣꯏꯅ ꯇꯦꯔꯣꯔꯤꯁꯇꯨꯒ ꯄꯥꯎ ꯌꯧꯔꯝꯃꯣꯏꯗ꯭ꯔꯕ ꯑꯗꯨ ꯑꯣꯏꯔꯒ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯌꯥꯝꯅ ꯂꯥꯏꯅ ꯃꯩꯇꯩ ꯑꯦꯇꯦꯛ ꯇꯧꯔꯤ ꯅꯥꯒꯥ ꯑꯦꯇꯦꯛ ꯇꯧꯔꯤꯑꯕ ꯌꯦꯂꯣ ꯃꯤꯁꯤꯡꯁꯦ ꯂꯣꯏꯁꯟꯅꯕ ꯀꯨꯀꯤꯁꯤꯡꯅ ꯀꯟꯅ ꯍꯣꯠꯅꯔꯤꯑꯕ ꯑꯗꯨꯗ ꯅꯦꯝꯆꯥ ꯀꯤꯞꯖꯦꯟꯅ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯔꯤ ꯍꯥꯏꯔꯣꯏꯗ꯭ꯔꯕ ꯅꯦꯝꯆꯥ ꯀꯤꯞꯖꯦꯟꯅ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯔꯤ ꯍꯥꯏꯔꯣꯏꯗ꯭ꯔꯣ ꯅꯦꯝꯆꯥ ꯀꯤꯞꯖꯦꯟꯁꯦ ꯀꯔꯤꯒꯤꯅꯣ ꯍꯧꯖꯤꯛꯐꯥꯎꯅ ꯂꯧꯊꯣꯛꯇ꯭ꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟ ꯃꯩꯇꯩ ꯑꯃꯗꯤ ꯅꯥꯒꯥ ꯂꯣꯏꯅ ꯍꯥꯠꯅꯕ ꯁꯤꯜꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯦ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯃꯗꯤ ꯅꯥꯒꯥ ꯌꯥꯝꯅ ꯋꯥꯔꯤꯕꯁꯦ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯄꯤꯁ ꯄꯥꯝꯕꯗꯒꯤ ꯉꯁꯤ ꯇꯨꯃꯤꯟꯅ ꯂꯩꯕꯅꯤ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯑꯁꯤꯈꯛꯁꯦ ꯍꯥꯏꯖꯒꯦ ꯄꯥꯔꯤ ꯑꯃꯣꯝ ꯆꯦꯅꯦꯜꯅ ꯉꯁꯤ ꯊꯝꯖꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯑꯁꯣꯏ ꯑꯔꯥꯟ ꯌꯥꯎꯈꯤꯕ ꯀꯌꯥ ꯂꯩꯔꯒꯁꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯄꯥꯔꯤ ꯑꯃꯣꯝ ꯆꯦꯅꯦꯜꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯏꯀꯣꯛ ꯅꯣꯟꯖꯔꯤ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯏꯕꯨꯙꯧ ꯄꯥꯈꯪꯕꯅ ꯌꯥꯏꯐꯔꯦ